अहानबदा मरोइबा पाउ पिजरी मणिपुर की गवर्नर लागा नेशन ना यांखै सुबा ऑल मणिपुर सुमांग लीला फेस्टिवल लिसिंग अनि कुनमाथोय कुनिथोय हौदोखरै ऑल मणिपुर स्टूडेंट्स यूनियन ना अथौबा सिंगी मफमदा इकाई खुनाबा उतना यांखै तरेत सुबा चकलाम खोंगचत निमित पांगथोखरै मालेम की कैथल दा लुपा करोड़ मंगा रोंगी ओइगदबा WY टैबलेट केजी 11 खरा हेनबगा कोनना मियोय अमा फारे असम राइफल समदी पुलिस की अपुनबा कांगबु सिंगना लोन थिंख्रबा लालहौलुक अनि की मियोय अनि फारे खुरुमजरी दीपा शामुराइलाटपम ना पोनी प्राइम टाइम न्यूज पिजरी हौजी पाउ संतोक पिजरी मणिपुर की गवर्नर लागा नेशन नांगसी पैलेस कंपाउंड लेबा इबोयाइमा सुमांग लीला संगलेदा यांखै सुबा ऑल मणिपुर सुमांग लीला फेस्टिवल लिसिंग अनि कुनमाथोय कुनिथोय हौदोखरै थौरम मदुदा चीफ मिनिस्टर एन बिरेन आर्ट एंड कल्चर की कमिश्नर एम जॉय डायरेक्टर एल किशोरजी सरुक याखी गवर्नर ना निफुमापन सुबा ऑल मणिपुर सुमांग लीला फेस्टिवल लिसिंग अनि कुनमाथोय की मनासिंगसु लांथोकी हंदक की फेस्टिवल असिदा नुपागी लीला कांगलुक 13 अमदी नुपीगी लीला कांगलुक 13 सरुक यारी थौरम अदुदा गवर्नर लागा नेशन सुमांग लीला असि म्यामदा पुकनिंग लौसिंग पीबा अचौबा मीडियम अमा ओइरकली मतम मतम की थौदोक वाथोक क्यादा युमफम ओइदुना खुनाई असिबु अचुंबा माइकई अमदा पुननबा होनरी थौरम अदुदा वांगांगबदा चीफ मिनिस्टर एन बिरेना सुमांग लीला असि मणिपुरी खुनाईगा ततना थानबा याद्रबा आर्ट फॉर्म अमनी हाइना फोंदोखी लमदम असिदा लेरिबा आर्टिस्ट सिंगबु योखतनबगी पांदमदा सीएम्स पेंशन स्कीम फॉर आर्टिस्ट हौदोपनी अमदी चही खुदिंगी सुमांग लीला फेस्टिवल असि पांगथोकपा यानबा बजेट तोंगानबा सेनफम हापा हौरे हाइना मखा ताकी महाकी वारोल चीफ मिनिस्टर ना बोस्निया की कोनुंग सराजेवो दा पांगथोकलिबा वर्ल्ड कैडेट जूडो चैंपियनशिप दा इंडिया की अहानबा गोल्ड मेडल लौरखरबी लिंथोय चनम्बम्बु स्टेट की थाकता इकाई खुमनबा उतकनी हाइना सुफोंदोकी मसा मसा की फुरखाव चोनब होनबदा इंग्लिशिंग अमगा चमापन हुंफु मंगादा लमदम असिदा चेंग तांगबा थोकिबनी हाइना हौबिजम चलामबना हाइख्रे ngasi all manipur students union amsu na sinduna pangthokpa 58 suba chaklam khongchat ningsing numit ki thoramda laikhidraba singgi imung manung amsu gi hana thopuramba amadi tongan tongan ba mahailoisang singdagi lakpa mairoi lising tara henbana sarugyaduna pisumda leiba athoba singgi khuwamda hikat laikat tamki मधुगी मतुंगदा सांगलब खोंगचत अमदी कॉलेज ऑफ आर्ट्स की ग्राउंड तमना लाखी थौरमसिग मरी लेना एमसू की प्रेसिडेंट हाउबिजम चलाम मैतेना एमसू की फिराल अथौब सिंगी खुवमदा चिंखल अदुना हाई सेंजाव पाइबा ललोनब सिंगना तौनिंगबत तौबा लेंगाका मानदुना मपान लमदा चेंगलोना थादोखिबदगी चाबा थकपा फंगलक्त्रबदा महैरोई सिंग अमदी मणिपुर मियामना मपा ममा सकलबा लेंगाकता चेंग पियु हाइदुना निंगाई तौजबबु हांगलबा चखाव चोकथरबा हक्सांगदा खुंगु बुतना संगिनना टियर गैसना पाकुम पीदुना महैरोई अहुम अमदी AIR की ड्राइवर अमा यावना मियोय मरी तमथीना हातो पिखिबा नुमित अदुगी 58 सुबा कुमोलनी हाइना फोंदोखी मागना मखा तारदुना हाई मतम मदुदा सेंजाव पाइबा सिंगना चथरंबा थवोंग अदुमक ngasi चखलक्लबा मतम कुनमाथोय सुबा चहीसा असिदसु चथरी केजी द लुपा अहुम पीबा चेंग द फाउबा मिनिस्टर MLA ना चेंग येनबा याउसिंदुना चखाउदा पॉलिटिक्स तौरी लौमी सिंह द हार फाउबा फंगंदना ममल तांगना योंदुना लाइरबगी इचुफ्ली असिगुम्बा फिबम असि लेंगांगना बार्टोन तौरपा ngaidana वारोशिन पुरकना बखोना पियु हाइना फोंदोखे
मदुदा चंहिंगे बखुंजंग दो अदुगुंबा अनिसुब चलांग खोंचत अमा खक थोलकद्रा हाइबगी चिंगनाबा अखोय पोक्सै मरम अदुना अखोयना हाइरिबा अनिसुब चलांग खोंचत अमा अखोयगी बाटोन तौबिदबिदा लैरिबा अखोयगी प्रॉब्लम सिंग असे निकिन सॉल्व तौबिरकांदा पालेब लैंगांगना यामना निंखेजना लाइरबसिंगी अदुगा अदु मरु ओइना लबुक्ते कुमदनगा लौ सुजरिबा लौमिसिंगी अवाबा येंबिरकांदा सुंगुंबसिंग असे मिपाल तांगदबा ओइननबगिदमक्ता पॉलिसी अमा सेंबिबा अदुगा पोथोक साथोक मरांग कायना पुथोकननबा होनबिबा हार मरांग कायना फंगनबा होनबिबा अदुगुंबा थबकसिंग पाइखतबा यामना मरु ओइ मदु नत्रगदि अखोयना अइना हुजिक थमजरिबा अखोयगी अनिसुब चलांग खोंचत अमा खक थोलप याबगी अकीबदु लैबना मरम ओइरकांदा हाइरिबसिंग असे मतम चाना लैंगांगना अखोयगी मियेंग चंबिरकांदा अखोय थबक पाइखतबियो हाइबदु वफमदो अखोय ngasi एमसुना सिंजरिबा चलांग Moredasu Emsu Technopol District Committee na sinduna ngasi yangkai taret suba chaklam khongchet numit thauram More Turel Wang Malaikai Ward number 7 da leiba Eastern Science School Hall da pangthokre Emsu gi hanagi President amadi Haujikna Advisor Oidiba TH Suresh Emsu Technopol District Committee gi President N Tomba MCM gi President Mayang Lambam Thoiba Maitai amadi Khanongpok Apunma Nupi Luf More gi President TH Ibem Halna thauram aduda saruk yaki Thauramadu Mahirui Singi Lamyanba Chaubahal Nabakumar Nilamani Amadi Pramodini gi mafam da hikat laikat tamki Lona na minute ani tumina leptuna layoi krabas singi mafam da ikai kumnabu utki MSU gi advisor singna tilliba miyamda makoi gi maramda marik chumba wafam thamki baga lona na MSU Technopol District Committee volunteers singna laibak ningba isai amasu miyamda lantokki Chahi Khudengi August ki tang kuntaret pu chaklam khongchat haiduna Manipur gi manung amasung Manipuri singna taba mapalam da pangthok tuna lakpagum MSU District Committee Jiribam na susinduna MSU District Committee Jiribam gi conference hall da yangkai taret suba chaklam khongchat ki thoram mapung fana pangthokre ngasi gi thoram madu da mahiroi singi lamyanba chawbahal Nabakumar Nilamani amadi Pramodini gi mafam da haikal laikat tamnuna minute ani tumina leptuna kai khumnaba uchi Makoi maramda tinliba miyam da MSU gi advisor singna marik chumba wafam kya su fongdok naki ngasi gi thoramadu da L Roman Singh ex-president MSU District Committee Thanil Thokchom president MSU District Committee Jiribam amadi N Sadananda Maitai president Jiri Development Organization JDO susargyaki Chaklam khongchet numit ka mari lena na Sophia English School Thobal da laikhidraba athobi singi mafam da oza sing amadi mairoi sing na minute ani tumina leptuna amasung haikat laikat tamduna ikai khumnabu utki thoram asigi manung chana mairoi singi mafam da maru oiba numit asigi maramda school asigi headmaster akoijam Jugeswar na wangangki Manipur lengang na paikhalakliba war on drug ki sarukama oina Machi Police Technopol Police Commando amadi kunmathoi suba Assam Rifles ki apunba kambu amana lupa crore manga rongi oigadaba WY tablet kg 10 khara henbaga konana mioi ama fare Police tagi fangba pau amagi matung inna ngarang numidang waidam pung manga rom tarapa jaida yamna thajaningai oiba pau ama fangbadagi Jemadar L Sarachandra na luchingba Machi Police Station Technopol Police Commando amadi kunmathoi suba AR gi apunba kangbu amana sangsat road ki bombol khul mapada lambida achat awok sing frisking amadi checking chathabada Bolero registration number MN01S1228 ama police na chingna badagi gari adu khamduna checking chathabada yamna hai singba mawongda kilo 10 khara henba WY tablet packet 10 gari adugi fuel tank compartment amada lot laga yauramba thengnakibani hari faraba miyoi adudi Sonkhoha Haukip chahi kuntrani thoi apokpa ngamkholet Haukip Chandel district ki Khenjoy subdivision gi manung chanba thingfai khuldagini Makha taba ain gi oiba thabak laukhanabagi damak mioi asigi mathakta narcotic drug and psychotropic substance act ki makhada Machi police na FIR ama laukhatkre hari ngasi nungthil mari suba Assam Rifles na akaknaba paw ama fangbadagi kaibi maning lekai dagi lo na thingkraba RPF PLA gi mioi ama fare ngasi gi operation adu bari suba Assam Rifles ki team amaga loina khabai soi gi special commando unit ki apunba team ama khabai soi gi special commando unit ki officer in charge L Bevakananda ki pautak matung inna Havaldar Suramangol na luchingduna chathakibani hari faraba mioi adudi ningthauzam singlen sana atopa ming senloi chahi kunithoi apokpa and dharam kawi singda kadangban Imphal West tagini hari Makha tana wahang pahung chathabada mahak Eastern Nagaland dagi basic military training fanglaba PLA gi active cadre amani loidana ing lisingani tarataru ki June thada Bisaruf kawwa mioi amagi makhada organization asida yaropani hari
Mahakasi ngasi nungtil pungani ka minute 10 rom chatpada kaibi maning laikai gi community hall manaktagi phabani amadi mahakpu sagolmang police station makha tana wahang paung chathanaba snakre hari ngasi nungtil pung ahum rom taba matamda thobal commando amadi tarataruk suba Assam Rifles ki apunba kangbu amana lo na yat thingkraba KYKL gi miyoi ama hairok part 1 haitu popi kairen bikhok lamkhai degi fare faraba miyoi adugi maming Okram Amarjit Singh atopa maming Manaw Bikawi chahi kunmapun sure mahak wangjing haitu popi degi laikidraba O Premjit ki machanupani hairi Mangondagi point kontra nithoi gi pistol ama kapa yariba maru ahum amaga fangki mahak haukiba chahi 2010 gi July thada chingkhai nganba kowa miyoi amagi makada loop asida changkhibani Mahakna Lance Corporal gi rank ta loop asigi thabak toba miyoi amani haire mahak hana 2015 da Thobal commando na farure adubu amuk hana loop asida chahi asigi August thada changbani matang asa break amatang longminasi break ki matung da taramna okjari makhataba pau amuk pizari tang na thokpa laina amana maram oiraga bone marrow transplant togadoriba basikhong panthoibi kaithal dagi chahi ani khakta ngai riba Albert Maimong gi mateng oinaba India gi Prime Minister Narendra Modi na Prime Minister National Relief Fund dagi lupa lakh ahum mating pirakre mateng asi Manipur gi Rajya Sabha gi MP Laisemba Sana Zaubana Prime Minister da che iduna khangan badagi pirakhibani Moirangdagi Churachandpur Faubagi Manungda Lairiba Club Sing Asina Konba Lam Sing Asi Yelhomi Natabada Yonba Yaroi Amadi Club Ki Ayaba Yaudana Yolamba Tarabadi Club Na Lorapa Warep Na Aroiba Oigani Haina Torbung Bangla Social Welfare Club Ki President T.H. Ramesh Singh Na Fungdokhrei Wafam Asing Asi KKL Gi Office Ta Pangthopa Paumi Singa Unaba Amada Fungdokhibani Mahaki matung inna warep asi thangja numita Moirangdagi Churachandpur Faubagi manungda leiriba club amadi organization Merapai Biluf yauna pangthokiba mifam amada laukibani Manipur gi MLR amadi LR1 asina maram oiraga atopa lamdasu khundaba yadaba asina maram oiraga noma gi lam mangslakle masdagi kanadaba ya ngakpigani kandaba yade haibagi pandamda warep asi lobane Mangna makha tarduna hauzik panliba lengak nasu MLR amadi LR1 ki athubada semdok piduna indigenous people sina Manipurda ningkha tamnaba khundaba yabagi khudong chaba pibiyu haina su fongdoki Yelomi atopa lekai sigi nataba yelomi changaga lamasibu leibai wonba masu leiba to birba kaigumba to birba daragasu airiba organization KKL sing kana biramaga lamasibu logina ba haina meyamni bifamda Masih kayak gini aja macam dah mulai pakai leba asyik lagi aku mang bagi chance itu mati yang kale madu nama orang orang aku leba organisasi macam itu penjin jeraga hai baju biasa dah lam yon ba musuh leba hai rasa aku warip taraga ingai ben musuh sama sesuatu macam itu penjin jeraga aku na penjin nasi penjin jeraga kerana bahaya ba lam masih leba yon ba to biram ba hai bagi kian log amasung aku organisasi sudah tak biram dana to biram ba taraga di madu dah tolak pada tadi masa-masa naluina pugoda bani ngasi ayuk dambul turendagi asiba hakchang ama fangle laikhidraba miyoi adudi sagolban tera amudon lairaktagi khaidem Casper chahi kunipan apopa laikhidraba khaidem Suren kawi hairi mahakasi numit kharanigi mamangdigi thiba khangdana lairakibani amadi ngasi asi hasiba hakchang oina fangkibani hairi
Hanagi Revenue Minister Oiramba Thongnauzam Bira Singh asi ayuk anganbada laikhidre hari. Mahak asi Hanagi Union Minister of State Culture, Youth Affairs and Sports TH Chaubagi mayambani amadi Hauzik Leriba Education and Law Minister of Manipur TH Basantakumar gi makhurani. Mahak asi educationist, politician amadi philanthropist oibata natana ikai khumnaningai oiraba social worker amasuni haiki. Mahakna hinglingai matamda Nambol constituency gi yaifanaba social activities kiyada saru yaki amadi lamdam masigi nahasingda sports ta mai onsanaba pukning thaugatpirami. Ngasi New Chekon Youth Club ki Yangkai Manga Suba Foundation Day Celebration cum Felicitation Program ama New Chekon the Labour Club asigi office ta pangthokre. Thoramadu da Wangkai constituency gi Apigani Wangkai ACG MLA TH Arun Kumar NCYG ki President Longjam Nilamani Singh Bar Council Manipur ki Chairman Nangmairakpam Jotendro Singh Manipur Finance Service ki Officer Thaudam Raja Singh Richard AO NIC Nomaitem Somendro Su Saryaki Thoramadu ki Sarukama Oina Class 10 amadi 12 Parikyada First Division da pass tawrakraba mahiroi singda achamba khudol piduna pungning thawatki Thoramadu da Wangkai SC MLA Arun Kumar na phongdokhibada Lairik khakta natana sana khotnaba amadi hiram kayada angang singbu pukning thaugatpiba haibasi yamnamak maru oi haiki. Mahagi matungina Wangkai Kendra gi lambi thong drainage education amadi health sector na singba hiram kayada meeting changduna chawkhat thaurangi oiba thabak kya paikhatle. Lairaba Praja Singh gi PDS ki potlam sing chang naina matam chana yumthong khudingda yohali amadi angang singbu hena anoba wakhal puthokpa angamba mela ngapigani Mela ama athubada pangthok naba pandam thabli haina phongdokhi Asi pangthoi thorm sina kana bosi kai do pi ke kana khoi angang sing duga tongan ba lari ketana taba tongan ba hiram da sana kona bada art and culture da adugumba tongan ba kun discipline da su khoi club sina award pi dana kuning thogatna thodo function mayam am su yauri duga maru oina Wangkai Kendra da ina thamjara ko miyeng si sing sau thoktana ba ina Wangkai Kendra gi lei ba drainage system sing asi fajana thengdok pa madu ai election matung da fajana hori hoji su makha chathari ko gi school sing asi maru oina government gi school sing asi fagana ba hona dana ina Education Minister Amadi Honorable Chief Minister daga haijadana school jingasi fagananaba school khara semgot sagatpa hore Konthauzam Kendra gi manungda leiba Konthauzam amadi Yurembam Gram Panchayat ki Mithoi Mehilaba Mahiroi amadi Sanaroi sing pukning thogatpagi thoram sing asi mathang sitna Konthauzam Kangzeibung amadi Yurembam awang lekai da pangthokre Yurembam Development Club na sinna Yurembam da pangthokiba thoramadu da Health amadi IPR gi Minister Dr. Sapam Ranjan na Mahaiba Singh ningthina tamhanduna haurakliba angang singda leibak nungshiba amadi leibak ningbagi wakhal chelhanaba ngamgani haina phongdokhi Thoramadu da Dr. L. Sasikumar President YDC TH Nilamani Singh Jila Parishad Yurembam M. Deven Pradhan Yurembam GP Su Saruyaki Amaromda Daigangangmai Director Relief and Disaster Management K. Kumar Ex Youth Coordinator NYKL Ratan Kuman Managing Partner LYS Groups N. Indra Kumar Principal Free Progressive Academy Konthauzam na sarukyaduna Konthauzam Kangzeibung da pangthokiba thoramadu wangangladuna minister na mahai masing tamba haibasi mark wangba fangba adu khagnate hongna lonchat labchat sajad tamsinba haiba asisu mahai tambagi saruk amani haina phongdokhe Loktak Development Authority ki Chairman Marangthem Asni Kumar na ngasi Loktak Pat Kanbaga Marilanana Nambol Turel amadi Maklang Turel gi haurakfamda lairiba khunsing da chatuna yengsinkhre Yengsin khongchada da LDA gi scientist sing staff sing amadi Khoken Sahibung Thangjing Siru Songtun Mongbung Tongre Sadar Jonte Loibon Khunau Ngarian Parengba Siangai Namko Nungsai Chiru Siangai Namdai Amadi Nungang Khun Singi Luchingba Singsu Yauke Catchment Area Treatment Program Mai Pakna Paikhat Lambada Thagaladuna LDA gi Chairman M. Asni Kumar na Turel Maruda Khundariba Khunja Singh amadi LDA gi official Singi Thaudang Yaudana Thabak asi Mai Pakna Pangthokpa ngamloi haina phongdokhe Loktak da tariba Turel Singh asigi haurakfam paringda khun humfutara hena leibagi manungda khun nifu nipana catchment area treatment gi makada tongan bathabak thoram kya paikhatle aduga lemhoriba khun kunithoi dasu athuba matamda thabak sing asi paikhatpa hauragani haina phongdokhe
Indian Medical Association Southeast Manipur Branch Share and Care Wangkhei Padmasri Laishram Nabakishore Charitable Trust Khamnam Lairak Amadi International Handicraft Welfare Mission Moidang Pokna Punna Khusamnadna Haksangi Fivamda Sotharaba Singda Kunlak Suba Oina Wheelchair Kudol Tambagi Thoram Ama Pangthokre Hingmin Nabagi Lambelda Haiba Timda Kakching Lamdong da Laiba Jivan Hospital gi Mipun Sangda Pangthokiba Thoramaduda Indian Medical Association Southeast Manipur Branch ki President Dr. KS Manglem Vice President Dr. Y Asok Kumar Padmasri Laishram Nabakishore Share and Care Wangkhei gi Founder Dr. RK Lenin Yauna Maru Oiba Myoy Kya da Saruk Kyake Thoramaduga Mari Lenana Share and Care Wangkhei gi Founder Dr. RK Lenin na Kumza Lisingani Tara Marida Padmasri Laishram Nabakishore Charitable Trust na Hongdoktuna Chatharakliba Wheelchair Kudol Tambagi Thoramasi Ngasiga Thana Mafam Kunsure Tha Ahum gi Khudingi Leptana Chatharakliba Kudol Tamba Sida Ngasigi Myoy Mapanasi Tharaga Puna Myoy Chamaga Kuntra Tareta Mateng Pangbangamle Awa Ana Taraba Sing Amadi Miamga Mimandraba Singda Ngamjaba Kudol Khara Tamduna Punna Hinginaba Amadi Kathokpana Bandam Oiduna Chatharakliba Thoramasina Miamda Ithil Amasoidana Pibangamgani Maduoina Thoramasigi Paudam Asi Miamna Awaba Taraba Matungda Horakliba Nahake Amadi Ina Kunba Myoy Kyana Awa Ana Taraba Sing Mateng Pangminabagi Ithil Amasu Soidana Pibangamgani Maramasna Ngasigi Asigumba Thoramasi Makatana Su Manipurgi Mafam Kyada Hong Dona Leptana Pangthok Kigani Haiki Wheelchair Kudol Tambagisi Aikoi Hana Khangjaramde Ai Hana Yaujaramde Ai Kon Yaujarapani Masdaisida Aina Hek Tamaga Yamna Penjakibasi Mamalgi Nachade Aikoina Pizariba Kacharibasi Amoi Oiba Tingba Amoi Oiba Nushibadu Adune Aikoina Pizaribasi Wheelchair da Kamaga Pizabagi Wani Wheelchair ni Mamal Yaugadu Aduna Mayamna Harau Robiribasi Aina Yaunai Matamdagi Kanekna Piduna Dula Amabani Yamna Pazaba Nungi Oiba Wapam Si Usarakpadagi Aikoi Mayam Su Yauzake Matang as the break matang lang minasi Có fairly low xin khere Hầu dịch ca mục mô đề mà xét mến mà đi ôi khê Indonaga pistok ka Manipur với yoli Tung la mà đấy cây hi này bây giờ đi sang cái lấy mà hết mà đi đâu nào cũng đi mà lấy bằng Manipur cũng naga lên nó chỉ mà hay đấy Break in Matung the Taram Okchari Makataba Pau Omo Pisari. Thobal District in Manung Chanalaiba, Kaibungdagi Kurba, Amadi, Yusuf Koba Myoy Anina, School gi fee Dringaida Namfu Hapu Season Aduna Certificate Pu Haiduna, Aki Akang Nanghalamba Adu Yamna Laibak Tibani. Mahirui Takpi Tambiringa Matamda Asigumba Matong Huktaba Taudok Asi Makatana Chatabiganu Haina, Thobal Moising ML Apigani MI Road the Labor New Model English School gi Assistant Secretary Muhammad Babu Khana Paumi Singda Pongdorakre Moising Iroi Pata Labor School Asigi Campus da Mahirui Singhi Guardian Amadi School Oza Sing Yauna Pangtukiba Paumi Singa Unabaduda New Model English School gi Assistant Secretary Muhammad Babu Khana Hai School Asidagi Haukiba Mahirui Thobal Moising Yauna Tonga Khulsingdagi Matik Chaba High Ranking Officer Amadi Lengaki Tabak Fangduna Masing Tingamdana Laikrabani Masitanatada Lairaba Locality Oibanina Later Lairaba Mahiroi Kyabu Lemna Mahi Tambagi Kudong Chaba Pibatanatana Tonganba Kudong Chaba Kya Supiribani Adubu Miamna Tazadingai Oidaba Semjin Sazin Bawafam Kya Haizin Duna School Asibu Mingchatian Naba Honor Libasi Yumfam Yauda Bawafamni Manipur Youth and Students Union Maisu Haiba Mahiroi Luf Amanasu Nakal na Makaktagi wa Taraga Mediada Fongdorakiba Asi Lup Ama Oibagi Machat Nate Nakal Animaki wa Taram Laga Mediada Fongdoklamba Oiram Lagadi Achumba Kongthang Oiramgani Khale Certificate Lauba Haiba City School Fee Sengdoklaba Matungda Launariba Ngaktani Adubu Mahiloi Shangama the Discipline Laitana Suri Paiduna Aki Akang Nanghanba Haibasidi Lamdam Asigi Mahiroi Kunaibu Kaisu Oidana Khanbagi Tabakni
हिरम असिगी मतंग द लमदम सिगी तोंगा तोंगान ब महिरोई लूप अमदी CSO सिंगना मीटिंग चंगबियो हाइनसु द न्यू मॉडल इंग्लिश स्कूल की असिस्टेंट सेक्रेटरी मोहम्मद बाबू खान ना फोंदोखी जति अखोइगी माइकै सोमदा स्टूडेंट ऑर्गेनाइजेशन ने स्कूल द करीदा लाखिबसु लेजद्री हाइबा ऑर्गेनाइजेशन सिंग अरांग अखोइगी इराई सुटी थाबनी ने मयाम प्रेयर सत्खिंगैदा लागा स्कूल द मखोइ मरी मंगाना अखोइगी वार्डन खक्क लेबदा वार्डन द हंगी हंगबा मतम द क्राइम अम थोकराना थोइ सुमाइना तौबनी हाइबदिगी वार्डन ग वरी सानरगा फाउंडर अमसुंग प्रिंसिपल की फोन नंबर मखोइ द पीरगा वरी सानरगा मखोइ हनखिबनी अखोइगा फमिननबा लेट्री फमिननसी अखोइ हयेंग स्कूल तारपो मतम द सुटी लेतबदा लापियो हाइब वार्डन हाईजकी ngarang evening da condemn tawena hekta one side ki wa taraga makhoi thoge ibasi presno thoge ibasi masi nuaijede makhoi nakal lamagi paisa kayam loraga khoi ngangibano haibasi khangjaningi थौबाल डिस्ट्रिक्ट की लंगाथेल द लेबा फार्मर्स वेलफेयर एसोसिएशन ना लमदम मदुगी लौमी सिंह यूरिया हार फंगदबगी अवाबा मायोकनरी हाइना मणिपुर लेंगा की एग्रीकल्चर मिनिस्टर टीएस बिस्वजित ता अयिबा चेरोल पीदुना वाकलकपदगी ngasi मिनिस्टर ना ऑफिशियल सिंह थादुना हार बेग चामरी फंगनख्रे लौमी सिंह की यूरिया हार अदु डिस्ट्रिक्ट एग्रीकल्चर ऑफिसर थौबाल नाउरेम जॉय कुमार ना महागी स्टाफ सिंह लोइनना मफम अदुदा चत्तुना येंथोके हार येंथोकपा अदुदा सरुक याखिबा फार्मर्स वेलफेयर एसोसिएशन लंगाथेल की प्रेसिडेंट एस इबो चौबीना हार फंगहनबगी दमक एग्रीकल्चर मिनिस्टर बु थागतपा फोंदोरखे लमदम मसिदा अखोन वागदब पुनमक लमदम सिगी येंगलगा मसिदा आई राइब चौबी आई सोयदना थारलगनी हयेंग से अदुना नकोइगी लमदम दुदा हाइदना तौबिरकपा असिमसु ऑनरेबल मिनिस्टर बु अखोना लमदम मसिगी फार्मर वेलफेयर एसोसिएशन की तरफ तक ऑनरेबल मिनिस्टर बुसु हनन थागसरी लोनना मतेंग पांगबिरिबा डिस्ट्रिक्ट एग्रीकल्चर ऑफिसर न मसिदा सजेशन कया पीबिरकपा स्टाफ किसो मतेंग कया पीबिरकपा अखोइगी असोइबा कया बुसि तौर तापिरकना हार फंगनबिबसे मसी अखोई डिपार्टमेंट की तरफ तक मणिपुर सरकार की तरफ तसु फार्मर वेलफेयर एसोसिएशन की ngasi Tamenglong AC की MLA Janghem Panmaina Baumi Singda Fongdokibada Handaki Nongju Tha Hek Loibaga Tamenglong gi Town Road asi semba horagani hairi Chief Minister N Biren gi luching makhada Tamenglong gi Town Road asi fivam yamna fatana leramba adu semlagani hairi Mahakna Fongdokibada Town Road asi tungkoina chatnaba ningthina quality leina semlagani Masida Tamenglong gi miyamna sumateng pangbina wa Fongdokhi Mahakna Haujik Sariba FCI Godown gi matang da su panladuna Godown asi handak chahida loisinduna thabak toba horagani amadi Science College saba haubaga loinana Tamenglong district ta tongan ba project kya amasu laukhatnaba sem saduna leire haiki The people of Tamenglong handak gi rainy season se hek loiraga silam se semani hai se never seen before condition da sembirani hai se ai as a representative ai program yam sida assurance meeting and I appeal si thabak suba matam sida from every angle from every society public yam so population person the peace lifelong matam sangbigi lasting way bigi lamdi sembigi apai thoram dore so I want each and every citizens of Tamenglong to cooperate and to help and support what is particular project apai project akadaba yam leini apai FCI Godown so by this year function tawrani and also apai music science college construction se hore once this rainy season stop developmental tapak miyam se apai Tamenglong se urani hai se Irabot Foundation Manipur gi lisingani kuni thoi dagi kun manga faubagi oina thaupugataba executive body ama ya school janmasthan da leiba foundation gi head office ta pangthokiba amada thoram amaga loinana khanakrai foundation asigi nauna thaupugataba sing adudi Delhi vice president Y Tomba general secretary and Yaima organization secretary Surendrajit assistant finance secretary Abung assistant publicity secretary na chingbani Foundation asigi nauna khan ki ba president ki S Gopen Luwang na fongdokibada longmi singi thadarakpa scheme sing amadi fangfam thokpa mioi singda fanghanba amadi Manipur da puthokpa cheng fau mana masing amadi uhai wahi kya organic koiba mapan lamda fanghanna bohonagani loinana lawfam singda yungkai sajinba thingna bohonagani haina se fongdoki All Meitei Pangal Student Union of Manipur Apsumna Sinduna Anisuba Meritorious Award of Meitei Pangal Student of Manipur for Class 10 and 12 Examination Lisingani Kunithoi Lakliba
19 August 2022 da pangthoklagani haina toramba adu organization asigi khudong chadaba khara leibana matam khara yeithokle haina apsumna ngarang thadorokpa cherol amada fongdorakli cherol asna makha tarduna meritorious award asi lakliba September gi tang 13 nomaizing numita lilong haurabi ground da pangthoklagani hairi Numidazida Mahirui Singna uniform set tuna amadi original documents singa loinana organization asida report tongna basu khangalakli ngasi ayupung mapan tabadagi hauduna langban haishoi tambaga mari lenana the Maharaj Mongyamba Multi-Purpose Livestock Cum Agriculture and Social Forestry Cooperative Society Limited ki founder president Mutung Gauro Singna pamjaramba wakhalonbu society asigi miyoi singa loinana society asigi president M Dineshwar na luchingduna lepa laitana chatharakpa program singi manung channa ngasi su society asigi head office Mongsangai Makalaikai Imphal West ta longmi sinmi singda langban haishoi tambaga mari lenana urea har maru marang sing amadi u charana singba sing kya lebna yenthokre thoramasiga mari lenana president M Dineshwar na longmi singna nongju nongsa awa ana thidana panjariba uzariba lawfam sing asi har watlabadi puthok chauthok watkadoribani afaba maru marang sing longmi singda matam chana piduna hena chakthok puthokuna chaba wataba iramdam ama oinaba honaba darkar oi malem asida leiriba mipung khudingda kanaba pinaba uwa thaduna nongju nungsagi khalkaidanaba ngasigi program asigi pangthokchabani haina fongdoki Blood cancer na naduna hauzik mga life care hospital Imphal da lying chathariba subna dagi chahi ahunga tha nipan lomta ngairiba moirang them mga sanagi apopa M Sunil Singda punna hingminasi group PHG na ngasi luplising apigani lupalising tara mga mating bangkre PHG gi kunitoi rak suba ngasigi tengbang thoram aduda member kyagi mahut sinduna group asigi general secretary S Jayadeva information and publicity secretary H Chauba Devi executive member S Dilip Kumar Mohammad Sahid Y Basanta Kumar Naurem Romila mistress Wahida M Jibalata A Samyola K H Sunibala na chingba member kyana sarukyaki Kangleipak Progressive Farmers Association Kafpa na thadorpa cherol amada haukiba matam kharagi mamangda lawmi kharana Kafada HP Singh and Co Kaisampata famba dukan asina lawmi myamda aranba tilhat hidak yole haina wakalakpadagi HP Singh and Co dukan chalairiba proprietor Hizam Promote pu office ta koiduna Kafpa gi thomi singa punna wari sanaminaki amadi company asigi proprietor Hizam Promote na hidakadu duplicate ni khangde mahakti mapandagi company singdagi lobani haina hairaki amadi lifelong Ranjit Kauba lawmi asinasu HP Singh asigi proprietor gi mathakta District Consumer Dispute Redressal Commission da wakalakpa adu Kafpa na thengnabadagi makoibu kauduna punna faminaki amadi haukiba August ki tang 13 ta Maikai ahungi miyoi singa punna wafong khara yasanaki madudi mapangi company dagi duplicate hidak tharakliba adugi mathakta case ama file toba amadi hidak piruriba dukan singa adudagi hidak singa adu amuk lokhattuna Kafpada sinaba amadi Kafana hidak singa adu dispose toba loinana asigumba thodok asi tungda amuk thoktanaba sinba karigumba makha tana thoglakpa tarabadi maduda thoglakpa afafata punamak masana pugadabani hari aroibada lifelong Ranjita HP Singh and Co dukan soikre haina haijabaga loinana case tawbada changkiba commission gi thifam thokpa senfam amadi Ranjit ki mangkiba lawfam amuk semjinba hingat hannaba honabada company asina achoba mating pangba haina cherol amada palli ngarang haudokiba ani suba Manipur State Olympic Games lisingani kunithoi ki sarukama oina ngasi khangabok ki MLA Okram Surja Kumar na khangabok ki Basu ground da khokho amadi mugna masana gi competition haudokre haudopagi thormaduda A Subhash Singh Deputy Commissioner Thobal Jogesh Chandra Haubizam SP Thobal Rajib Prakash Bora President NE John Khokho Federation K Ras Mohan Jila Parishad Member Manipur Olympic Association ni Vice President K Baroni Singh amadi M Chaurajit Singh su sarukyaki
चटलिबा चाही असिगी अगस्त की तांग 19 दगी 22 फाउबा चेन्नई की नेहरू इंडोर स्टेडियम द मिनिस्ट्री ऑफ यूथ अफेयर्स एंड स्पोर्ट्स की मीटिंग मखादा पांगथोकिबा वाको इंडिया सीनियर्स एंड मास्टर नेशनल किक बॉक्सिंग चैंपियनशिप ता मणिपुर की प्लेयर मापन गोल्ड मेडल मरी सिल्वर मेडल अहुम अमदी ब्रोंज मेडल अनि पुन्ना मेडल मापन लौरक्तुना मणिपुर की माई पुरखरे हारिबा चैंपियनशिप असिदा ए हरिदास मैते वाई थोइसना सिंह भूपेन मुतुम अमदी एस नंदरानी देवीना गोल्ड मेडल सिंह लौरखे एम चनिंगखोंबी चनु तेज मेगाजित सिंह एन सनातोंबा सिंह ना सिल्वर मेडल सिंह लौरखे अदुगा बिजेन सिंह अमदी केच बसंत सिंह ना ब्रोंज मेडल मसा मसागी इवेंट सिंह दा लौरखे चैंपियनशिप असिदा सनाबम गुनमनी मंगांगना टीम मैनेजर ओइना अमदी हिजम दमेंती देवीना रेफरी जज ओइना सरुक याखे लोइसिलकपदा मरोइबा पाउ अमहन पिजरे मणिपुर की गवर्नर ला गणेशन ने यांखई सुबा ऑल मणिपुर सुमांग लीला फेस्टिवल इसिंगनी कुनमाथोय कुनिथोय हौदोखरे ऑल मणिपुर स्टूडेंट्स यूनियन ना अथौबा सिंगी मफमदा इकाई खुमनबा उतुना यांखई तरित सुबा चकलाम खोंगचत नुमित पांगथोखरे मालेम की कैथल दा लुपा क्रोर मंगा रोंगी ओइगदबा WY टैबलेट केजी 10 खरा हेनबगा कोनाना मियोय अमा फारे अमदी असम राइफल्स अमदी पुलिस की अपुनबा कांगू सिंगना लोना थिंख्रबा लालहौलु अनि की मियोय अनि फारे मतंग अस्ता पोनी प्राइम टाइम न्यूज लोइसिंजरे मिजेंग दाबिरबा पुमनमपु अमुका हना खुरुमजरी।